Thamulban amasung Thongju Assembly constituency gi marki mikhal lagliba tang November 9 da pangthoklegani haina Election Commission of India na lokthokre. Amu horoba Thongju Assembly constituency gi marki mikhal lagliba November 9 da pangthoklegani haina Election Commission of India na lokthokre. Singnai obo mongda miyo ama sikip gama ta miyamna thobal lambi jinkhre senaba sing phagat piyo haina tabi torki ngasi duga astami gi saruk ama oina masing yamna ba miyamna bor gi lai khumna ba yang thang larembi da thujin na kre amasung Awam Pavan Kumar ki documentary film Thungsangbo Ahanbu Bala Kailasam Memorial Award 2015 ki tamak khalak lai. Mayam bukhuzum jadi adong ingbe se Impact Prime Time Manipuri News ni pungja si pawgi moro boxing mayam da pizari. Election Commission of India na khangal pagi matungina 9 Thamulban Assembly constituency amasung 5 Thongju Assembly constituency gi marki mikhal la lebana beber ge tang ko mathoi da pangthok lagana haina Manipur gi Chief Secretary su orba Manipur gi Chief Electoral Officer order visona lauthok kare. Lagliba October kunipan da gazette notification thoklaba matung November 3 da mirep se pisingani November ge tang 3 ta mirep handopgi aroiba numit oigani aduga November ge tang ko mathoi da mikhal pangthok kadabani hairi aduga November ge tang 3 da mikhal gi fol lauthokani Mikhal ki thabak thorom punamak November 13 ta loisilgani Thamulban Assembly constituency gi oina punna voter lising ko manga ga chama 13 ni aduga polling station na nifuma thoi da vote hadan gadabani aduga Thongju Assembly constituency gi oina punna voter masing lising ko nipanga chani 13 ni aduga polling station nifuma da vote hadan gani Mikhal ki court of conduct su ngasi digi satna ba horgani Manipur Assembly constituency ani asikakta natna Jharkhand Mizoram amasung Meghalaya gi marki Mikhal Singh amasung Madhya Pradesh amasung Telangana gi Lok Sabha seat ki marki Mikhal Singh numit asida suksoi soidana pangthoklagani hairi Thobal district ta extend ni haiba singngai oiba thodok amada miyo ama leikidrei khoisaunrba miyamna Thobal lambi thingjankrei leikidrba miyo adudi Thobal kyam sipai Laitikol dagi sinam Tomboy sing sahi nipugamatoi apokpa kulani thodok thupum dagi phangwa pawda Tomboy hariba miyo asi thasigi tang 35 da waithauda labor Ranjit kauba amanaba amagi mayumda saksana ba satkibani hairi Tomboy gi mamanaba Ranjit anumit adugi numitang pung mapan makhai tabada Thobal district ki commando singna Tomboy asi tangjengda extend thoktuna laire haina paw pirakpadagi Tomboy gi imung manungda paw pikhi hairi Namidang adumakta da Siza Hospital da laikanarba matung ngasi nongalamdaida asokpuna maram oiraga leikidabani hairi Tomboy asi ngasi sireba paw tabadagi Thobal kyam sipaida miyam thoroktuna lambi thingjanbagi khongjang sangsanki Khudakta sangsangiba lambi thingbagi khongjang asuna maram oiraga lambi da gari masa asoba amata chatkhingide misi asiga mari lenana Thobal kyam sifaigi Thangjam lampakta miyamgi oiba mifam pangthoktuna JSC against the suspicious murder of Sinam Tomboy haina mingthonba JSC amasu semkhrei singnangai oiba misi asda senariba misaksing puthoktriba fawba asiba masa lawkhiroi hairi laikitraba Tomboy gi tungda mahak ki loinabi masanopi ahum amasung masanopa ama lehori Siza hospital da pura matungda CT scan loba the X-ray low kandadi sarutik pa yauromba mayam asogapan mayam manungda yauromba doctor na sumasidi accident loiba taragadi masada koigi external skin gumbada khogaiba scratching leiramba yai adu madugum to phangde maroina thabak mapungoina thabak ki saruk manungda rip mapan ti numichi da mana chakhiba activa amubasi masida karigumba single scratching mark ama phawbu leitaba koi hospital da pobada ma ki masadu CT scan loba x-ray lorom da ki fruit hongdoku matam jida ma ki fruit ta khongup ki mami manba khongup but ki mugumba ki mami manba footprint khra phange haiba simasu mungna thambire i masidagi so hena koi ki singnaba ki changsi wangkhal khibani Hawam Pavan Kumar ki documentary film Phumsangbu Ahanba Bala Kailasam Memorial Award 2015 ki damak khalakle Senai the best of non profit trust ama oirbat
cinema rendezvous na award asi pigedabani award asda lupa lising yang khai galone na citation ama yauri award asi lalibo october 13 ta severa hotel RK Salai Senai da pangthokadaba thorum amada khusinagadabani Hoji hoji sathariba Durga Puja festival gi saruk amo aina bolai khurumbagi matam ngase yuk pung nipan dagina mapan phawbo oiki masing yamna bam yamna bolai khurumna na ba hyang thang lairembi da duk thaumai katuna isogi mafamda hena phaba punsi amagi damak thongni jaki Imphal West District ki manung sanna leba yang thang lairembi da yang thang lairembi development sevana sinduna bolai khurumbagi thorom pangthoki yang thang lairembi bu khurumjana ba Manipur gi mafam kya dagi lakpa mioi singna pik thanki amang sahi ga yengnaruba matamda lai khurumba lakpa mioi gi masing khara handa jarbasu Nungthil athingba fawada mioi kyana lai khurumba laknaki bolai khurumba thorom Imphal gi atopa mafam kya dasu pangthoknaki ya school da leba Kalimai mandir dasu mioi kya laktuna bolai khurumnaki Ana ye yauk da ba nungai phaba isa sing tek da kai da ba haina niramme isa mayam gi su kai loina na de ek da ba khuding ma ki loina mang niramme Durga Puja lakpasida yam thina nungaiba phawe adubu lakadoriba chahija aphaba mi hat mi pulai taba nungai aphaba pusida leheni Antak chahiji gi ba ai phanungaiba aphaba poraknaba thoni jaba lakso punsi nungsang ba pinna biramu ima haijaba isa isu ana ye yauk da na ba kunchi ji na mati amtang sonjage na lakjabane bungo isa isu mayam ji gi ne da salang bu kok na ba ana ye yauk da na ba imana piram na ba na ni ba lakjaba ngasi ni ise kai tare isagi nungai na ba wata pada na ba anai yauda na ba hai tare mamang da yam sille khoirambam ju khang dian tak na khara nungai hai tare lakador ba chahi sida tangdu leita ba punsi ma oina ba ingna sikna santi leiba nungai phaba oina ba khoram da laksaban isagi ju na de ekta ba oijage na khoramje isagi hoina di ko na de ekta ba dagi haidi sum taru da mai paksa na oi ni jayo ko adum leba ki ju sum mathang lak toi chahi ja sum santi porak na ba ni jare da ngasi bo lai khurumba lakpa mioi sing adubu masing yamna ba security personnel singna ngak senki lai khurumba lakpa mioi sing adubu ningthina lai khurumhana na ba haidona NCC Indian Red Cross Society Manipur State Branch ki volunteer sing su mating pangki Kairao Assembly Constituency ki MLA Karam Thamarjit ki yum manakta sakti leba IED ama pokhai khre adumakpo asok pande amata yahudre thodok thopom dagi phongu paw amgi matungina IED singarang ahing pung 12 minute angkhani thoi satpa matamda kyam gai mamang laikai da leba MLA ke Thamarjit ki gate ta leiba santri post ki makhada pokhai khibane hari bom adu kanana kari ki dama pokhai lambano habadu hoji phawbi oina khangba ngamdri thodok asiga mari lena Imphal East ki Ilbung Police Station da case malakot khre Apunba Manipur matam isai kanglup amiki working president general secretary yauna executive members sing amasung advisor committee da yaurba members sing pham thadok na bawarep laukhre ngasi Brahmapur nahabam da leba amiki general secretary B Neta Sundar Sharma gi yumda pomi singa unaba amada amiki executive member Narendra Ningomba na hakibada Manipuri matam isai bu sakha thanana ba semkiba amik ta yauriba satna pathap sing asi ngakna satpa ngamlak oidaba matam lakpadagi ngasi ayuk Look asigi General Secretary B Neta Sandra gi yum the executive member amasung advisory committee gi oiba akhanaba mifam ama phamlaba matungda moral ground da pham thadok na bawarip asi lokibani haiki panba yabadi amik asi executive member tramapan leibaga lonena look asigi makhada member secretary lom leiduna Manipur matam isaibu sakhatna ba hotna duna lakibani pham thadok na ba lorkhiba warip sing asigi matang da so amik ki lifetime president Laisram Brender Kumar da su khanghalagani haiki Theatre Center Manipur na Sinduna Manipur Theatre Day 2015 Manipur Dramatic Union gi hall da pangtokre thorom aduga mari lendena architect of the modern Manipuri drama haina khangnariba laikitraba S Lalit ki photo da laisu katuna ikai khumna utkhi amachung Theatre Center Award 2015 su yenthokki theatre gi lamda saknaiba S Laki kanta da Lalit Ningsing Khudol 2015 gi award khusinaki amasung Brajabasi Mayum Jigol Chandra da Pangambam Ongbi Manawbi Devi Ningsing Khudol 2015 gi award khusinaki aduga Sarungbam IPM Saubi Devi da Cosmo Award 2015 gi award khusinaki lonena Bharat Gaurav International Award 2015 phanglakraba theater gi lamda saknaiba wari pannaba da asam khudol piduna pukning thogatki Puyamai thakibaga mari lenena tha amasukna ningsing thorom pangthokadoriba amasung lakliba November tha da pangthokadoriba Good Festival Mera House songba amasung
Ningol Sakobgi Yenga Kuki People Liberation Front National Highway Sinda Numit Tarangi over economic blockade Toribasi Nasidagi Handopio Haina Puya Mai Hakebigi Apun Banding Singlup Pumanilna Tamlagli. Lampel DC Office Manata Leba Akom Lupki Office of Pomisinga Unaba Amada Pumanil Convener Chandramani Kumana 1732 Ningthau Pamhibigi Matamda Puya Mai Hakiba Abu Ningsinguna Lak Liba Tang Mapanda Kumalapa Indoor Stadium the Mapung over from Pangtokagani Haiki. Pumanil Numit Asibu Ningsinguna Manipuri Tongan Tongan Mafum Singyauna Kasagi Singribonda Su Ningsing Torom Pangtokani Hari. Puya Mai Hakiba Numit October Gitang Mapanda Miamna Harau Kumai Punamak Lepinaba Sumahana Makatan Afil Toki. Mapaldagi haijillakpa adugumlaba yamna akalba dharmagi oiba shafu kaya amana humjillakpadagi aikhoigi yamna ngallingai matamdagi hona ipa ipusingna thambiramba phajakraba chatnabi nat culture machin manau nungsi chanana leiminabagi yamna aruba kaya iduna thamamba record singado manghankhibadagi khwaidagi hena achawba maramni haina puya mai thakibagi apunba ningsinglu pumalninna lawjeduna mamangda akomlupna tawramba thoramdagi Hena mapung phana pakthok chawthok hananabagi damakta pumanin semlaba kanda aikoi puya mai thakibagi chaniga marfum doi suba ningsing thoromsi thabum ama chukna pangthoknabagi damakta sem sajabani Kaisampatagi Kwakaithel Fawbada Puriba Impact TV gi optical fiber asi haukiba numit marini mangani asida toin kakthapa asina maram oirga khudong sadaba kya mayok nahalle optical fiber asi amuk samjillabasu toina thadit pibana maram oirga awaba kya mayok nari mari lenaba department singsu semgat sagarpagi thabak tobu matamda yariba makai optical fiber thadatnaba honabiyo hainasu puning singsilakli Global Iodine Deficiency Disorder Prevention Day Malangi atai mafam da pangthok na bugum ngasi Manipur su tera tongbrom laikai maning lerek da pangthok kare thoram asi Community Food and Nutrition Extension Unit Ministry of Women and Child Development Government of India amasung ICDS Project Imphal West 1 Lamsang Department of Social Welfare anina kusam nuduna sinbani Numit asi pangthokpagi pandam de iodine sanglaina sinabana amasung iodine watpana thonba laina kya dagi nanthok anaba miyamna hupna khanganba aduni thoram asigi saruk ama oina Health amasung nutrition gi matangda exhibition masa amasung miyamda utki Sakhiba October 3 ta pangthokiba Iboton Sana Girls Higher Secondary School gi mikhalda mahiro singim rakta khatna chainabagi thodo ama thokiba adu uripok apunba nupi lupna thamoi sokna nungai thaba phongdorokli numit aduda oja singna hana section thorang lokhal namadi irang adu irailaina laksin bayarambani Mahiroi lup singnasu isu asibu yamna ingna sikna santainaba ama puraklabadi punamaki yaifabu oigani isu aski matangda education department asu waruisan ama puraknaba hotnabiu loinana karigumba school asi matam koina thingjinduna mahiroi singi kire mangba yabagi lambida laklabadi nupi lup asina tumina khak yengduna leiroi hairi Chief Minister Okram Ibobigi Make in Manipur Promotional Campaign asi yamna singtha ningai ni haina mikana thadrokpa sirol amada khanghalakli adubo chakhotpagi mingda Sakhaw thakliba labuk kya nongmagi mangsilagli lofum kya lanai myoy amasung gomena maning tamna sinaba asina aikhoida chauna saithing pirakli singkhu khurakpam area da acre samaga nipan hena film institute sanaba thorang pumba loislagli lofum asina myoy lisingmaga samga ga humpugi hingnaba sinjak amasung senthok lambi piribani lofum nataba mafum da chawkhat thorangi thabak paikar piyo haina mikana makhatana appeal torkli Ngasi MSU gi thomi singna lukram lerek part 3 da leba lanai godown amada Food Corporation of India gi seng thari ngai da phagat khare ngasi tharam leba seng adu ton mapan gi gari nipan dagini godown adugi mapuna hairakpada makhogi godown adu bharada sandokpani seng sing adugi mapuna premjit kawi adubu nambol dagi nanda koba runner amagi khuthang da tha amada lupa lising tarada bara asi sandokpani haiki Godown adugi mapuna makhatana phungtoropda seng sing adu labs satki gedabna maram oirga ngasi state holiday su oirbo numit asta FCI dagi singthorakpani adubu seng singthokpagi release already puthokpangam khide ngasi gi thodo aduga mari lenana MSU gi Secretary General Manjit Sarang themna pawmi singda phungtokhibada asingbo PDS ki potlam sing asi lanai godown da thambasu yade kaithel da yonbasu yade asingbo PDS ki potlam da lanai karba oina satharakpa asi thingna ba MSU na drive kya su sathaki gani haina makhata ki Market yon be adaba private godown sing da paisila thamme adaba chingsing tongan ba private godown sing da paisila thami ba si emsuna makhata na drive survey chotki gani ngasi emsugi oba akhanaba timam khangna drive chasa matam da sangai progi mafam khakta gi fariba khoi ching asi hairiba godown asigi mapuga manpu government ki KNPD department ki miyosing of faminar kanda sigumba lairiba department asina niyom sum thabak pakhat pinaba state business commission na yengsin binaba makata ba phiram khak emsun lower kanda makata na yengsin ki gin haitar
Handak Siza Hospital da Salam Ombi Minasuri Lake the Bugamari Lena, Mayamgi Mo the Hospital as the Akai Toy and Kibiki Todo Adubo, Indian Medical Association Manipur State Branch Yamnakan Yaning the Fundorkli, Karimba Doctor Asoiba Aran Balam Loso Ain Gitabak Lakutasanu, Miamgi Mop to begin Haina, Kangan Balay Krabani, How's it over famous that Doctor Amasu Medical Establishment Simbo, Hingsadaking out on the below Masemba Matotare Hari, Association as in the Minasuri Lake the Buda, Tamoy Sona Nuai Tabasu Fundorkli. Jenims Lambi Taba Pong Lambi October Kumanga Foggi Manung State Government Hang Doctor Vadi Akan Bakong Sansilagani Haina Lambi is Tinkibuka Marilina Senkiba Zesina Tamdakli. JC against the closing of Pong Lambi by Jenims Authority in Sindangasi, Miamgo Eba Mifum Amakongpal Kaidem Laka Deleva UJB School Ground the Pangtokre. Mifum Adu Pong Lambina Tinkibuna Maram Oiloga, Sokalaba Infal Istaleba Miamna Sarugyaki, Nasiki Mifum Aduna Pong Lambi State Government Tingi Haina Tingbani. Medical Council of Indiana Tingbanate, MSI rules came in a hospital labor from Sinda, Miamna Lakpa Kudong Sananava Anogo Lambi Semba Haba from Paubule Haina, Nasigimi from Aduna Kanaki, Nasigimi from Adu the Lokiba Warif Sing Adudi, JSC Amasung Zenims Authoritiga, Tasi Kumanga Fogi Manung the Yanaba Purakravadi, Matangin Mitang Kuntrukagi, Zenimski, ATC, OPD. Semgat Sagali Sing Amasung MBBS normal class, Tingzinba, High Wafum Sing Asi Powada, Zenims Authority na Tabi Dravadi Lak November Gitang, Amatagi, Zenimski Campus the public curfew Tamba, Haina Wareb Lokre. Greater Infal Amasung Masigi Akoi the Lady Bama from Sing the Gari, Mahabuga Marilina, Impact News spoke from Amasung People's Chronicle na, Sataraliba campaign gets them the Miam Namateng Panglagi Amasung, Gari Mahabuga Marilina, Miam Ginuaita from Gasu Tamnarkli, Dulalend the Leba no my tem, Ningtemna, Maki Angu Masugi Zip seeking Monkey Bigi from Impact News of Fundorkli. Agasrama Panda Rims Campus the Monkey Bagi report, Matam Sana Piki Adubo, Matik Saba Action de Huzipabo Lokot Palatri, Home Department Ki Makada Labor Police Station Singi, Marta, Coordination Labadi Gari Mangbi Watu Asi, Karada Orbasu, Handabuk Namgani Haina Tazaba Fundoroki, no my thing Ningtemna, Impact News spoke from Amasung People's Chronicles na, the Tariba campaign that Tagapa Pundolopki, Donena, campaign Asta Mahana Angama Mateng, Bangzage Hainasu Tazaba Piramki. Matamzano report togzare moi ayomana ai wari sare case am register tawre all police station the kapagadi man hai Imphal West katang ne khoina paiduri se hadana hai fare ado Imphal West area sida tawbirasu phangbasu yaina khali sentiment asok yam noiraba khoi nupi se masa se nare hana depression narobani pharakna guli sa basi leptun le kan sida gari thamam je thek sangu budama se mapi tare wakhan se nungai taba hore megi thamoi kaina ba thabak tawriba kaino sing sidi ai sama yauna campaign sida saruk yaujage Fan and Bohoning, I got it, Pangway, Pangway, also, though we are there have a sumba, me on the 100 possess him the Marupuna Mutaning. CPIM Ziribam Local Council, Tatopasiro, the Ziribam Mapung Faba, District Amo Hana Taxilaki, Mas Torban Kahenduna among Ata, Nanglaba Imunum the government, Matik Saba sent from PBU Amasung Nationalized Bank Singi, Matik Saba branch among Handu Pio Haidi. Torban Katileka, Gram Pansat, Infal Isna Pansat, Asina, MZN, Rexki, Makada. 2015 amasung 2016 gi makada packet pathabak toram singi gram panchayat asigi miyam galone na gram sabha pangtoktuna social audit tawba ngasidigi sathaba hokre akam pata leba ibudau khana wangba sanglen da pangthokiba mifum adu da saruk yakiba gram panchayat asigi pradhan sunena audit asigi da mioi tere na saba committee ama semdana Manipur government ki makada MGN REGS ki thabak traumdoi audit tawgani haiki Development Organization Andro Kendra and Sindhan State Ki Thakta Nipan Laksuba Pineapple Festival Amasung Youth Festival Ngasi Kendra Asigi MLA Siam Komana Hodokore Androgi U license Lauduna Mapalamda Thadok Naba Hotnaragani Adubu UOC Andro the Pangalaro Haina MLA Siam Komana Fundokore Ngasi Tambaldo Market Pangtoki Batorum Adugi Saruk Amoina Pineapple Processing Unit Masu Naun Hangdoki Tung the MLA Festival Adu Hodoktuna Kihom Yoliba Stall Sing Yangsinki From Adugumari Lena MLA Sam Komana Fundokibida Festival Asi Pangtok Libasi Komai Harau Baginate Lomi Sing Natarba Mahimorong Sing Asina Lamdam Asigi Semit Lon the Kanaba Masung Ohomba P Haibigi Utnabani Kendra Asigi Mahi Masingi Matang the MLA Napaladuna Kendra Asigi High School Mari upgrade Tokre Higher Secondary Amasu upgrade Torgani Amasung Nauna College Amasu Hangdok Lagani Haiki Ngasi Hangdokiba Nipalaksuba Pineapple Festival Hayang Power Satagani Suraba no production Koi Numai Gadabani, Imai Matin Bagadamin Taxi Pasi, Nagadabani, Namdamasi, Koi, Subanoma, Sana Konaba, Amadi, Lailasu, Education Dinner, Maliam, some target having Padam, the Patos of the Manipuri Festival. Sumna Koi, Iranga, Amadi, Yang Topa, Atopam, mean, or Koi Patos of the City. Tungi Lakadami, Miro Sinki Anga.
ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯁꯨ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯖꯥꯠ ꯖꯥꯠ ꯈꯥꯏꯗꯕ ꯋꯥꯔꯛ ꯀꯜꯆꯔꯗ ꯁꯨꯕ ꯅꯣꯝꯕꯗ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯍꯩ ꯁ꯭ꯄꯣꯔꯠꯇ ꯊꯣꯏꯗꯣꯛꯄ ꯑꯗꯣꯝ ꯃꯥꯡꯖꯤꯜ ꯊꯥꯕꯒꯤ ꯂꯝꯕꯤꯗ ꯄꯥꯡꯊꯣꯛꯆꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯅꯤ Manipur Praja Myamgi Awana Tarkum Matam Ngakpi Senbinable Manipur Police Marktagi Officer Krana Myamgi Mating Pangbi Mutta Henadum Unsinduna Toro the Batavaka Satari Haina Andro Assembly Constituency MLA Tonazam Siam Kumarge Hep Mananopa Deis Ravi Sankar Fundorkli Nasi Manipur Press Club the Pomising Unabama Damana Haikabada Mahak Masala Naigo Eva Kes Amagamari in a Ponapar Police Station O Sinakorpagi Police Station Dangasi Saki Police Station Adugi OC Dinesna, ASI Gane Sogang Hak Wari Sandaranko Haidona, Sandangai Talakta, Station Aduginupi, ASI Amana Marakta, Yesundana Officer Amanangang with the Waiwata, Emelegi, Mundu Pau, Sinarkliba Sinadi, Misam Prazada, Karamna Luinarangani, Lebak Yamgi Seva Tawina Haiba, Ladiba Police Officer Amana, Matong Hukta Waiwata, Sinariba, Police Officer Si Manipur Gomena, Maki Matakta, Matik Sab, Action Lokopam, talked about Haina Sohanglaki. No case to the history we can't. No canano, harassment people. I don't know already. Naikana Masakangra, I can't Masakangra, home Magi said, Somolini, Okram Manataba, can do the mana, Adum the Yankana, the harassment Piraga, Adum Hatore, the Kupang Tataraga, Tantoro, Shrik Tantoro Kupang, Tatalogan, Adum Waiwata, Adum Sinapa, Emiligi, Manau, Amada, Adumba, Waiwata, Sinaragadi. Saya MLA mana pun ada tak, hari macam perjalanan polis ada komplain tahu pasal apa kemana ngamdeno. Biramangon College Somongda Ras Tiga Sobokut Sang Badagi College Asiki Governing Body Khan Krabasozi Power Taba Amata Bangtok Pangamdana Lady Hana M Suki Serol Amana Kangalagli Ozi College Asiki Mairo Sing Mari Lenaba Siasang Loktok Payadaba Masung Oza Singi Tolop Kai Yadaba Kaya Mayoknari Pim Asta Chief Minister Amasung Education Minister na Atuba Matam the meeting Sang Bio Hari Ozik Sanabigi Power Globirasi Tarasuba Manipur State Leaking Asi Sanakiba Nipumari Amasung Nipumanga Suba League Messing Animak Draw Sakre Nasi Sanakiba Nipumari Suba League Master Nako Nabul Mapan Amasung Zomi FC Surasanpur Ani Apiba Matam the Panjan Mamum Sanaduna Mess Aduki Draw Oikibani Nako Nabul Mapangi Panjal Aduna Meski Trataret Suba Mineta Kori Mayum Amir Sana Sanbangam Kibani Mess Loigadaba Supnatagi Minute Ani Hakta Nairabakanda Zomi FC Surasanpur Sanroy Ginmin Luna Zankiba Panjal Aduna Mess Asi Draw Sakibani Ani subas hanakibani fu mangarak subas lik mesna trukpu nambol gi sanaroi wai gozena mes ki komathoi suba minute ta panjal ama sanduna mes asigi mangjin thana sakraba matungda mes ki nifumathoi suba minute ta m khavangi sanaroi l ibungobi na panjal ama sansenduna mes asi tim animak panjal ama mom sanaduna draw satkibani kumuksam ingosa memorial trust ki senthang makada amfana sindura mapal kangjebungda chatharakliba lik tournament asiga hayeng ahan ba lik tana young physics union alambong amasung ni sathmoi banga Aduga ani suba league match na SSU Singzamai amasung FC Jalan Sadar Hills ani na lamba tongnargani. Nupagi kun suba Winners Cup king asi sanakiba match singda JSYC Sadar Hills mai pakibga lunena YUFC DSA ukrul amasung Class A DSA Bisnupur ani na draw satpangam kre JSYC Sadar Hills na yumbu oiduna sanakiba match adada Hisu DSA Thobalu Panjil ahum sinoda maithiba pibangam kibani nakalamrom dana ukrul gi Petty Group College ground da sathar riba match amadana YUFC DSA ukrul amasung Class A DSA Bisnupur ani apiba matam da panjan amata chanaba ngamdana match adu draw satkre Moirangthem Ibobi Memorial First Division Football League ta Neroka FC Sangakpham amsung UPSA Pukho ani mai pakrai Imphal East District Football Association Sindano Khetri Gaugi Abbas Hanabungda Satharakliba tournament asigi ngasi ahanba sanakiba league ta Neroka FC Sangakpham gi Vikas Simnamna sankiba amatangarba panjal aduna Nesu Khuraibu panjal amasino da maithiba pibangam kibani ani subat league match amadana Upsa Pukhauna SSC sekta bu panjal ahum amada maithiba pibangam ki mai pakraba Upsa Pukhaw gi sanaroi thongamba M Sobananda amasung RK Arjuna Panjan mamam zanbangam ki Maithi Yoruba SSC sekta ge amatangarba panjal aduna ke Renol na zanbangam kibani Satharagli league tournament asigi makhataba match ani hayang sanargani Manipur Table Tennis Association sinurang asidigi state and inter-district table tennis championship hawdokre thasi kumanga phawba DM college campus ta satagada championship asi hawdopagi tharamda Manipur State Table Tennis Association ki president KS Loken su sargya ki event ahum da satagada championship asigi ngasi sanakiba men's team event ta Manipur Police Sports Club na Imphal West team Bibo ahum anida
AZna Imphal West ebu ahum sinoda aduga Imphal East na Imphal West sibu ahum sinoda maithiba piba ngamkre ahum suba state level open chess tournament ki ngasi ani suba round sanabat loisinkre ngasi Manipur Chess Association ki miyang makhada chess club new thumbotong na sinba club asigi sanglenda ngarang daki pangthokpa hokiba tournament asa sanaroi yankai tarukna sarugyari Swiss League round system da pangthokiba chess tournament asigi ani suba round sanabat loikiba galoina sanaroi 3 point ani ni phangnarga mangjin thadun chatli round 3 sanagadaba tournament asigi hayeng ahum suba amasung mari suba round sanaragani Yai School Kangkut Hompu Suba Sarsrasan Sing League Kam Knockout Open Kang Tournament ki semifinal sangbangam kre ngasi sanaki ba Kang Tournament asiga ani suba quarter final da Yai School Kangkut na LSK Wangoi bu Panjal Kuntaruk Kunhumdoi da Maithibu Pikibani Manipur Kang Association ki miyang makhada ibudo Moirang Pokpa Development Kang Association na sinduna ibudo Moirang Pokpa ki sanglen life platform lekai ka wada September 13 ki sathabahu ki ba Kang Tournament asa Kangkut Trahumdoi na sarugyari Chatharakliba tournament asiga hayang sanagadaba ahum suba quarter final da Gopal Dev Yai School Kangkut amasung class akaino Kangkut anina lamba taunargani Sahi Hompu Suruba Singi ahum suba Waikhom Gambini Leima Memorial Kang Trophy ki winner Kaisamthong Kendra Kangkut na oibangam kre ngasi sanakiba Kang Trophy asigi final da Kaisamthong Kendra Kangkut na Konthaujam Kendra Kangkut pu Panjal 33 da maithiba pikibani tournament asida Kaisamthong Kendra Kangkut ki ke ibo yaimana best lamtha aduga Konthaujam Kendra Kangkut ki Omega amasung Kaisamthong Kendra Kangkut ki O Koba anina best sekphai gi mana lobangam ki Jotim Waikhom ki sentang makada Laijing Ningthu apunba Kangkut Thamai banna sinduna Kangkut asigi kangsang da satharakli tournament asigi losinbagi thamda pollution control board Manipur ki chairman su oiba Dr. NG Bijoy Hangang Assembly constituency ki MLA N Biren amasung lamlai SG MLA ki SS Biren ga lonina masana asibu pamjaba myoi kana sarugyaki ngasi Manipura nena tadraba film amu orakliba asta iramdam Imalai Pak ki damak khanba myoi Manipur ki assembly da thagarpa matam oire haina Hangang Assembly constituency ki MLA nongthum biroina thorom adu da phungdoki Aroibada bulletin asigi headline amuhna miyam da pizari Hamaiban amasung Thongju Assembly constituency gi marki Mikhal Singh lakliba November kumatoi da pangthokpagani hana Election Commission of India na lauthokre Singnaningai oiba mongda miyoi amasigi pimayakta miyamna thobal lambi thingrenkre senaba miyoi sing phagatpiyo haina dabi torokli Ngasi Durga Astami ki saruk amu oina masing yamlaba miyamna bolai khurumnadaba yang thanglarem bida thumjinnakhre amasung Hobom Pavan Kumar ki documentary film khumsangbu ahanba Bala Kailasa Memorial Award 2015 ki damak khalakle